Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Governor Ajay Kumar Bhalana Sangai Festival lisingani kun mga Toukhre. Manipur Police ke IGP ama assault Toukhiba Toukhre matangda Enquiry Hatkhre. Retd DSP ama kaptuna Hatkhre suicide Toukhre. Touj district ta IDP singi damak thada ki bas senfam khangan binaba haijarubada pakhum pirakhitre. E-PAO sandona pijari. Governor Ajay Kumar Bhalana Sangai Festival lisingani kun mga Toukhre. Sangai Festival lisingani kun mga Palace Compound leba Bagya Chandra Open Air Theatre Board ta Manipur ki Governor Ajay Kumar Bhalana Toukhre. Haudopugi Thoramada Manipur ki Chief Secretary Punit Kumar Goyal, DGP Rajiv Singh, MLA TH Basanta Kumar, TH Bishozit, Tongan ba lenga ki department sigi makok thongba officer Singh su sarugyaki. Kokomi IDP Singh yauna miyam na handak Sangai Festival asi boycott tawkhibana maram oiraga mi na chikna China ba ngamloidaba festival adu khontak lansibaga chapmanaki. Lenga ki tongan ba department singi officer sing masing yamna saruk yaba ukide. Madu moinamak lanai miyo singdi thoram adu yengba irak lakna kide. Amaromda ngasidagi tha asigi kontra phawba numit 10 chupna chathagadariba Sangai Festival asigi ching amasung tampaki tongan ba mafam singdam pangthoknaba lengakna cheksin thorang kaya lokhalabasu ngasi ahoba numita kokomi gi lamjing makhada changsin khiba sintha lepaki khungjangna maram oiraga mapung da yengwada apen boy kide adubu kumai asigi mapung oiba thoram haudofam oiriba board ta festival asi mapung fana ba tongan ba lenga ki official sing saruk yaduna amadi akan ba jackson thorang lokhatuna pangtholabasu mahau sagum festival asigi mapung phaba haibadu oikide festival asigi mari lenena hangliba tongan ba star sing I hangki babok lakpagi changsu yamna handaki ningsing bayai ngasi dagi haudokliba Sangai Festival lisingani kun manga asi sangai gi haurakfam oiriba Visnupur district ki Kaibul Lamjau Makhalekai Tourism Department Sinduna Curtain Riser Hainaming Thonduna ngarang dagi haudokhrabani makhatana tha asigi kontra phawba festival asi pangthokani. Manipur Police ke IGP ama assault tawkhiba thodokki matangda Enquiry Hatkhre. Sangai Festival pangthokpa yaningde haina ngarang hapta kangjebungda leba Sangai Festival gi main venue da jangsin kiba protest adu bu thingnaba hona kiba Manipur Police ki IG Zone 1 tempting ngasang babu nupi protester amana zat kangnup naiba mongda ngangshakdona assault tawkhiba thodok amaga mari lenena Manipur Police na case ama lokhatuna investigation chathaba Hatkhre. E-PAO asina makhatana hairibana Sangai Festival manungda makhal amatagi yakhai thingai ba thoktuna ba haiduna festival gi main venue oriba hapta kangjebung yauna masigi akoiba jaga sing Imphal East District ki magistrate na athingba hukum thamduna security na ngak semagi thabak sing chatharingai numit yungba matung pung amaga minute 15 rom taba matamda kokomi gi volunteer yankai humpurom govindagi crossing dagi hapta kangjebung tamna lakhi protesters sing adu Manipur Police ki nupi team sing yauna force amana thingnaba amasung madubu tangkhaina ba honaki adubu protesters singi maiketegi ising battle amasung placard chingba police tamna langsilakpadagi irang adu chawthoraki lonena ground operation adubu yengsilaba Manipur Police ki IG Zone 1 tempting asangbada protest adu da saruk yakibe nupi amana zat kanglup naiba mongda fazadaba awahai wata kaya ngangshaki police na Toukhiba protesters sing adu Sangai gi main venue tamna changsilakhiba kangbu sing adu konungi area da changsin khibaga loinana MP gi house guard amana makhoibu konung manung da changbai hanki IGP adu gi maikhedegi MP gi house guard adu na chathakiba action sing adu hangnaba konungi gate tamna changsin beda athingba pidana changhan khide thodok asiga mari leinana Public servant adu assault tawkiba duty da athingba piba security ki varigate thugaiba zat kanglup ki oiba mongda ngangshakpa athingba leriba jaga da aina yadaba mongda changsinna ba hona ba yauna BNS ki tongan ba provision gi makhada case ama lokhatle loinana thodok asigi matangda investigators singna chenari banupi adu masak khangdokna ba video record sing gi examination tawba yauna witness sing dagi jawan loba hore hari Retd DSP ama kaptuna Hatkhre suicide Toukhre. Ngasi numit yungba pung 12 khara helakpada singjebai mayengbam laikai NRL pamaya da leba Manipur Police ki DSP ama mahaki manau nupagi machana nongmaina kaptuna Hatkhre
Nongmai kapliba miyoi adusu masa matomta nongmaina kapsinduna sijakhre hari laibak thiba thodok aduda laikhidraba retired police officer adugi mamingna akoizam Santi Kumar kawi aduga mahapu kapliba manau nupagi macha adugi mamingna akoizam Kisan chahi kunmanga kawi Kisan na nongmai kapki thodokta Santi Kumar thabakta nongmai maru ahum panbadagi Ras Medicity da pukhatuna laikanaba honabada laikanaba ngamdana laikidabani hari thodok adugi matangda Kisan mahakna pairiba pistol aduna kapsin jatuna sijakibani hari Chuchampur district ta IDP singi damak thadakiba senfam khanghanbinaba haijarubada paukhum pirakhidrei Chuchampur district ta hangba relief camp ta thadakiba senfam khanghanbinaba RTI thaduna wahang hangnubada mari lenaba authority na paukhum pirakhidrei haina Kuki singi organization Lomlang somna phangdorakli Pau asigi matung ina Chuchampurgi Deputy Commissioner Office ta Kuki Youth Organization adugi Youth Wing na Rights to Information Act makhada chaliba chahi asigi Jun thada wahang khara hangki adomoinamak mari lenaba authority na pakhum piu haiba yarakidabani hari Lomlang songi matung ina district aduda relief camp kaya leibage relief camp sing adugi hauzik oriba phibom karino camp khudimakta miyoi kaya leiribage amasung relief camp ta leitana mari matagi yumda changsafam lawriba migi masing kaya no haina hangbaga loinana relief camp singda IDP singi damak thadakiba fund amasung sizinakiba mawong khanganbiyu haikibani Manipur lengaki home department gi makhada thadarakiba senfam sing adu karam tawna sizinakibano camp khudimaki oina chapchaba record pibiyu hanasu haijaki hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Imphal East Chawna Mukna Kre Police yauna ahum sokre Sangai Festival pangthopam hapta kangjaibuk tamna lakpa masing yamlaba IDP singa combined security force ka khurai ukhrulambida chawna mukna kre ngasi ayuk sawombong relief camp amadi sajiwa relief camp dagi masing yamlaba IDP singna Sangai Festival pangthopam tamna lakpada khurai sajor laikai lai khurem bi mapada thatki mafam aduda district police ki maike dagi khongjang adu makha tadana ba wafam thamduna khongjang loising aduga wari sanaringi cherakta nakal amarom dagi namfuda chanaba honarakpadagi security force na tear gas na chingba kaptuna miyam adu tangkhaina bahonaki masing yamlaba IDP gi khongjang loising amadi security force ka akanma mongda mongdaki makha tarakpada khurai lamlong kaithel mapada ahenba police commando BSF Assam Rifles ki force na khongjang loising adu thatchinjuna thamlaga makha tana khongchat chatanaba akanma mongda irang adu lakshingki khongjang loisinga police ka muknabada police ki maikaida asoka panangki tampaki mafam singda sintha lepagi khongjang changsingkhre Samangai Festival pangthokpa yaningde haina IDP kokomi yauna tongan ba lup singna changsiliba khongjang asigi saruk ama oina tampaki mafam singda sintha lepagi khongjang changsinba hokre kokomi na lakthoki ba sintha lepagi khongjang asibu miyamna sawaladuna Imphal amadi akoibeda leriba kaithel sang singda pochei yona khide dukan sing thonglonduna lalon itiki thawak thoram bumba lemna khi Sintha lepagi khongjang asina maram oiraga school college ayamba thonglona khi lambi sorokta mi chinbagi chang yamna hanthaki lanai amadi lengaki employees sing natana lambida chatok chasin tongna khide panba yabadi ngarang dagi hawna kokomi gi thomi singal loinana nupi loop sing yauna tongan toamba loop singna akanba khongjang changsin khiba hawkibani loinana sangai festival pangthokpa yaroi haiduna kokomi na luchingba khongjang loisingna hapta kangjebungda thomjinduna akanba mongda protest tawdagi security force ka muknabada asokapan yawba phau yaukibani Chin state ta Myanmar gi military junta na air strike chathabada Chin revolutionary soldier chamaga taramanga gi mathakta Hatkhre structure kaya thugaikre Mathang tha December 19 da Myanmar da general election pangthokudoriba asigi mangoinana military junta na rebel singna khudum chanduna leriba mafam singda Russia amasung China na saba warplane kaya sisinaduna leptana air strike chathaduna amuk hanna lawshinabagi thabak kana chathari military junta na chathariba military offensive asigi manung channa haukiba November 13 da Kuki Furuki miyoi singna namna leiriba India ga tainariba Myanmar gi Chin state ta akanba air strike chathaduna Chin revolutionary land mi chamaga taramanga gi mathakta Hatkhre haina Institute of Chin Affairs na release torpa data aman hari report asina makhata na haribana military junta na Chin state ki manung chaliba Mindat amasung Phala Ma township ta akan mamongda hanjin na air strike chathaki
Thawdok aduda rebel singi maikaida chawna misi mina amasung asokapan kaya nangki. Air strike aduda Jin Revolutionary Soldier chamaga taramanga yauna miyoi chamaga kuntrawnga gi mathakta siki. Miyoi jani panga ni kuntramanga gi mathakta asokapan nangki. Government building marfudara religious structure marfu amadi lainab yumlising amagi mathakta amanga ta thoki sagang mawe amasung rakhai na chingba chin singna khunda leita dona leiriba jaga singdasu bom chawga gi mathakta thadaki thodok sing aduda civilian chamagi mathakta siki chani gani fu humdo gi mathakta asoka panangki lising amaga homdramari religious building taramanga amasung government facility taramanga gi mathakta amanga ta thoki Bangladesh da magnitude 5.7 yauna yua habada miyoi taruk sire kayana soklay. Ngasi ayuk pung taraga minit nipan tabada Bangladesh da magnitude 5.7 yauna yua habada miyoi taruk sire kaya amana asoka pananglay. Building kaya akay atoy thoklay asiba migi masing hengalakpa yana layri. Yua haba adu Kolkata yauna North East State ki saruk kharada mile oina yauki haina National Center for Seismology ki report amana hari. Report asina makatana haribana yua habagi epicenter asi Bangladesh ki Dhaka dagi khano pok thangba sarukta kilometer tara rom chatlaga leiba mafam amada oiki yua haba aduda Bangladesh ki capital Dhaka da yumgi mathak thangba saruk sing ninkhairakpa amasung wal ninkhai thodok yauna punna miyoi taruk siki building kaya amana amang ata thoki yua haba adu Bangladesh ka lona riba state Bengal gi Dakshin Uttar Dinajpur amasung Coast Bihar yauna Meghalaya Tripura amasung Mizoram gi saruk kharadasu yoki adubo hariba thodok sing aduda mishimina amasung asok apan gi thodok amata yak leite ngarang sagol se numita su Pakistan da magnitude 3.9 yauna yua haki haina National Center for Seismology gi report amana hari yua hakiba adugi depth na kilometer tara oiki adubu yua habagi thodok aduda misimina amasung akai atoi thokpagi thodok amata lekhite hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Arobada maroiba paw amuka hana pizari Governor Ajay Kumar Valana Sangai Festival lisingani kunmanga hodokrai Chuchampur district ta IDP singidamak thadaki bus senfam khanghan binaba haizurubada pakhum pirakhirai Manipur Policeki IGP ama assault Toukhiba thodoki matangda Enquiry Hatkhre Retd DSP ama kaptuna Hatkhre suicide tawjakrai Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hana kurumjani